Manipur houjik oirakliba Phivam Asi Tanaba Hotnabada Chen-Chongkhiba Wakhal Tabiro ashingba sharaga ngamna-ngamnaba ngangnaringei Meeyam Houraklabadi Kanana Khambigani haina Rajya Sabha Member Ningthou Sanajaoba Leishemba hanglakli ngasi GP Women's College ta pangthokpa International Mother's Day Mother's Language Day ki thoramda saruk yaraba matung paumi-singna hangba wahang amagi pakhum piaduna MP Ningthou Sanajaoba Leishemba hai Sahi ani parak laban langi maisa asina miyam ware tanjasta political game sanari ba asi phatte masina warosin purak pangamloi athubada yanaba ama purak laga tawgada ba thabak sing lingjal manana pangthok laga miyam ge awaba asi kokna ba hotnagadabani ngasi ngarang dagi hauna khulngak pa kaya ama parak liba asi mataw karamna no haiba miyam na thirakani Manipur da houjik oirakliba Phivam Asi laknaba hotnabada Chen-Chongkhiba punamak Wakhal Tabiro houjik miyam da phawriba charangnaba amasung laifam sakam khangdriba asi koknaba athubada singadabani madu natrabadi June 19 dagi hena sathiba Phivam ama lakloi hainingai leite June 19 thokhiba matam adu Manipur da president role thamlingai manungdani haibasi ningsingba chunggani khulngakpasing asi Phivam na ohelakibani masida hainaradi loina popthok narakani center amsung state lengaki asoiba sulai punamak asi natheraga houjik khulngakliba isai inausing asi mainstream da laknaba khanabagi matam oire karigumba makhoi sing asi mainstream dagi lapthokrabadi sathiba Phivam ama lakani maramaduna aikhoi gi tungi yumbi oiriba makhoi sing asi kanba mathautai khulngakpa sing asi maramdam kanabagi tamak thorakhibani makhoi international natte khulngakpa sing da akanba thabak laukhatpagi mahut ningthina wakhal tahalaga mainstream da lahanabagi matangda su governor da paudamba laikrai oirakliba Phivam Asi laksinaba athubada miyam gi lengak ama athubada lingnabagi thabak tauba haibasi houjiki oina yamna mathautai ashingba sanaraga ngamna-ngamnaba ngangnaringei Meeyam Houraklabadi Kanana Khambigani haina MP Ningthou Sanajaoba Leishemba makatana hanglakli aikoi hoji miyam si khamthengna wari ko sahi ani hena kogi lang sigi maisa lange aduna masita yamna hena kogi political game to bose phatte na khal athubada kari haini kogi solution ama oraga koi lingjel manaraga tawgada ma koi tawga miyam ga wa basi koi kan basangi singa singara mak kunga ko sing phaba khop gi miyam ama am tabire ro si karai degi no haba miyam thirakani sigi root cause kamai lai no kamai tholi no aduna ai adu ada di haijararoi masi yamna koigi sugumba Phivam ama state sida oiraknaba hotnabada chenbi gi ba chongbi gi mayam do houjikti khitang wakhal tabiro aduga thubada koigi miyam houjik wari base miyam da pakhatpa aduga leibam jabam khangdaba ma thoi base masi thoktanaba thuna sinbi ba phai natragadi June 19 gumba June 19 dagi bo hena sathiba dugumba koi thogdo ama Manipur da tholo oi haibase haingai leite khanja